miyam bulan lamsing na bokonaba si laibak thibani haina Captain PD Minister Karam Shah Fungukray. Ngasi All Manipur Students Union MSU na safong lakiba kumja yangkai mari surakpagi mapokumon thoram pangthokray. Amasung tha sigi kunmapandagi moreda matam kaktaba bangi khongjang changsingani tawrambadu matam kharagi oina handokray. Times of Manipuri Pau Ming Tabiriba Mampumapu, ASHAPRIYA Taram Nokcheri, Nasigi Maru Pau Sing Miam the Machakaina Pizari. Mang the Taduna Ladiba Lamda Masigi, Achoba Watu Kayatung Wainaraga, Assembly House Ta, Kayara Kanatam Kraba, Wafam Mamada, MP Amana, Hanjin Miambu, Lana Lamjing Mamanba, Wafam Fungdokpasi, Laibak Tibani Haina, Captain PD Minister Karam Sham Fungdokray. Nasi Babu Parada Laiba Minister Office Ta, Pangtokiba Paumi Singauna Bamada, Minister Namakataraduna. Lamda masida mito miancha sing ising ichawgum changsilakpagi oirakliba fibam amadi masina piriba chaitheng ngamkhai gi wathok amadi tongan ba issue kaya sibu na thaiduna house ta kayara khanna phongdokraba wafam mama MP amana sukhang khangdaba mongda MLA gi thakta kumtharaga wafang nabasi laibak thibane paliba lenga ga si BJP gi lenga ka manati BJP na luchingba chungsina ba lenga ka mane chungsina ba lenga ki ethics khangdaba laibak thibane Lenga kasina lengak lakpa matamdagi thamoi sengna kathokpa amaga loinana tawrakliba thabak kaya aremba tahanba laibak thibani thengkhang kayada laibak manungi wafam tattana miyam mangda phongdoknaduna amana amabu hunaba sina miyamna lengak ta thamliba thajabasi manglaknabagi machaka moigani BJP gi luchingba kayana su hiramasigi matangda hakchinna khanafam thoi Lairaba imung kayagi mateng pangleba Captain PD Department asibu lalol itiki wafam pusilaktuna miyamda maring marang mamawong amada uhanbasi yaningde imung manung nungainadaba amagidamak tattana victimized to walaibak thibani tanfam asi yawraklabadi michang khomjinba mathau tarabra khalakli haiki Captain PD Department si laitalaira awana gidamakta the title launanaba mayangi khudong chaba phangnanaba leiba department sibu ngarang pigibe statement Profit and Adom the Sendong Danbagi Business Department Oina Urga Wangang Basi. The Wanjaning de at the MP Tagdagi, MLA Tag the Hundred Pamanba Mounda. Sarkarni Shumchum Sheng Sheng at Tauriba Poaching se Manipuri Miam the Lan Hunanaba Honabagi Tawangama Satarpase Manipur Prasagi Libak Tibani. Aduna government prime minister iba maselgi marakta misunderstanding tholak pa kanda chumba ma leire sikari leirage na hangdana hatta media da thoga hero sabasina ti government sida Manipur ki prajana thajari se mangak dana bya choba maram ama oi haibasti BJP ki losing masing na khangbi tangai fadaba leire haibase masi Manipur ki praja sing na kari khalgi do fajana analysis tawgi tangai fadaba lai Yamna sensitive over leader winning Amaromda Paumi Singauna Batu da Sarugyakiba Captain PD gi Director Yumnam Ranjanna Gehu Asi Lamda Masida Chana Dabana Akaknaba Harau Kumhai Matamda Lengak na Haizaraga Loba Madi Natural Calamity Tolakpa Matamda Taknaraga Lobane Loinana FCI Godown Dagi Ariba Gehu Kara Pitorak Payawi Adu Sumiyamda Mobile Market Oina Yantoki Haiki Stock the Lazaba, Patkira, Pum Gidaba, Dumba, Wheat Kara, Hueda Pira Kibalai, Madu November 2018 ni, Madu Huina Department na, stock is get through the Singaga Huina mobile cell, the disposal Toki. Aduga April 2019, the Zoyamna pick per quantity 189 MT, so Moina FCI in a disposal Madu all stock Oina, Hui disposed or Pani. Madu akhoi normal NFS ki allocation natte aduga tha hudingi phangpham thokpa allocation adugi wang mada pirakhibani The All Manipur Students Union MSU na safong lakiba kumja yangkhai mari surakpagi mapokomon thoram ngasi DM College campus laiba lupasigi headquarter da pangthokrai thoram adugo mari leinana blood donation camp amusu pangthoke MSU gi President Peter Laishram na lupki firal chingkhatuna ikai khumna botke
Thauram aduga mari leinana mahakna haikibada lamdam asi ngasidi drug ki fakta iraknabagum leire. Nisa lalonba mioi kaya faraba tungda bail piduna thadokhiba amade masak mapu khangdaba drug kayana ngasidi lamdam asida chaithoraktuna lamdam asigi likul fawba mutkhiba yana leire. Laingak na akaknaba thausilama semduna drug lalonba singi mathakta punsi chupa fadok piba natraga sibagi cherak fawba piba yaba ainama semba tangai fadre haiki. Mapu ka nanom sa khang daba drug chingji phara matung da tha taruk chahi ma jel thamjal matung da thadok pi khiba dum na chingba heavy amount da puramba high na chingba myam chingje life in prison natraga death kumba dugumba gi yaba adugumba ek myam shem na bai dang ta khoi government da taksan na bagi haiba adugi pandam duma khoi emsuna laujare. Nakalamaromda hauzik Manipuri private school singamade boarding chalaibada akaknaba chana pathaba masemduna chalainaba lakliba ing kumja lisingani kun mathoige academic session degi haunaba lengakta taksilagani haina mahakna makhata ki 2021 dagi hariba private school sing amadi boarding sing da chanagadaba rules and regulation act myam sing ado adugi policy yalaga 2020-21 session dagi chananaba adugo policy do emsuna su government da pressure piani ngase Jiribam gi Babupara da laiba All Manipur Students Union District Committee Jiribam na sinduna MSU Conference Hall da Yankhai Mari Suba Foundation Day celebration thoram pangthokre. JDO Jiribam gi President L Roman Singna MSU asi matamamada matamadugi mahairoi Singna Manipur gi khallaga Manipur kanbagi pandamda linkhalambane. Lairiba ichilenau Singh aikhoi amata oina kupna khanna nainaba mathautai aduga tungi firep lepkadawani. Mina insilaga chatloi haibasi mayamna khangna chatminasi haiki. MSU District Committee gi President W Democha Singna Jiribam gi school kaya ama yengsinba chatlubada school singi oja sing laklamdaba amadi matam chana laktaba kaya ama thengnarai masi laibak thibani haiki. Manipur ki damakta miyam ki damakta amadi Manipur ki mahiroi khunai ki damakta tauraga lakhiba amadi taugada paikhan ka dawa thawa koram sing aikoina mit kupada dum khangmo ngamma ngabdane lebendiga azasgi tibam suri tibam anji mati pandika inai wa punta tamu bedo tamu bedo bisa na ada pesro masama lebendiga adegi kogi wasamu akan punta akan masuk iswada sudara school ki routine maintain tongdaba sinumba Moreda laiba nifuhumdoi suba Assam Rifles Technopol Dishi amadi SP ga unaduna yasinaba mapurakpadagi Moreda laiba CSO singna tha sige kunma pandagi Moreda matam kaktaba bangi khongjang changsingani tawrambadu matam kharagi oina handokre ngasi ayupung nepan taba matamda More Police ke IB da nifuhumdoi suba Assam Rifles ke Commandant Colonel Sumit Sood Technopol District ke DC H Rupachandra SPTH Bikramjit SDO Dinesh Kumar Additional SP Robinson amadi Moreda laiba CSO singi luchingba singninga loinana mifamama pangthoke mifamaduda CSO singi luchingba singi maikaidagi border crossing gate ta miyam amadi sinmi singda piriba chaitheng amadi awaba kayagi mating pendaba wafam kaya thamlakhe hiramasigi matangda nifuhumdoi suba Assam Rifles ki Commandant Sumit Sood ki maikaidagi More gi miyam amadi sinmi singda oiriba khudong chadaba amadi awaba kaya dugi yenglaga Hiram kharada komthokpa yabra haibadu yengsinduna micham miyam amadi sinmi singda khudong chadaba amadi awaba pidanaba honaragani haibadagi thazaba pikhi wafam aduda yanaba purakpadagi bannadu handokhibane adubu karigumba Assam Rifles personal singna makhatana micham miyam amadi sinmi singda mamang thakta tawkhiba dugumna chatharaklabadi makhatana khongjang changsinkigani haiki August is hereby called off following a mutual agreement understanding made between the CEO of the 43 Assam Rifles and the general public of More. We are grateful to everyone who took part in this initiative. The agreement is to be made broken by way of continuation of the past harassment, atrocities and hindrances upon the public. Then the agitators will be
constrained to take up an indefinite bond in the near future, seeing the situation and the condition of the agreement. Jiribam District Police na miyoi ahum ngarang ahing pung taramathoi makhai rom taba matamda Jirigad Police Outpost WY tablet lising amaga chatru ka kona na fare farba miyoi sing adudi konthaujam ibomcha sing M nungsithoiba sing amadi Hoirem Kiran Kumar Singh ne makhoi ahumag Jiribam gi hilgat tagine Police ki matung ina makhoi ahum Lakhipur Laikai gi miyam ga khatna chaina ba thoklaba matung Bolero number AS03J2222 tongduna chatke Mathang pau pinaraga makhoi Jirigad Police Outpost mapa yaurappada khamlubada khanglamdana chatkibadagi fabane makhoi na tonglakliba gari adu yenglubada WY tablet lising amaga chatruk packet tara thokna yomlaga yauramba thengnarakhe makhoi ahomak Lakhipur Police ta makha taba wahang pahang chathanaba sinakre hairi Miyam Tanaramdana Imphal International Airport ki ming onthokpa yaroi haina Southeast Asia Cultural Organization SICO Publicity ki secretary na thadorakpa cherol amana hairakle cherol asina makha tarakle bade lamdam asi lai haktaktagi hauna akal athau amadi maichau kayana pankhiba lamdam ne maram aduna karigumba maming ama thonba matamda manaba hanjin pangthonda thonjinba haibasi tawfam thokte Atopa furupna amadi aikhoi masel fawbana ming asi natrabadi leitraba zala haina tungda hangnarakani ming thonbada lobby tofum thokte mi amagi amadi posak amagi mamingda mafam khudingda pangthonda thonjinba tawbiganu hairaduna Imphal International Airport pu miyamda tanaramdana atopa maming heta onthokpa yaningde miyamgi wakalon lofam thoi lamdam asigi achauba airport amabo yamna hathu bamongda nanghauraroi matagum assembly da warep lauduna Bir Tikendrajit International Airport haina ming onthokpa yaningde masida miyamna sokat loidabani masida miyam amadi paliba lengak loisingna tara tare thokna khanthaba changi hairakle paugi marthana teme break matang lausari Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440164. Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengdi haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Break matungda mayam utaram nokchari makata ba pau pisari Baby Sana Missigi matangda Chief Minister na JAC da pikiba Thajaba Singh thabak ta onthoktrabadi September Chaichat anigi ayuk pung taruktagi hauduna pung nifunipangi Manipur pumbada General Strike tawragani haina JAC na thadorakpa cherolaman hairakle Tengkang kayada lengakna JAC bulan uhannaba oidaba kaya ngangki haibadu handak August 16 ta pangthokiba Assembly mifamda Thangwaiban Kendragi MLA Joy Kisana pukhalakpa wafamda Chief Minister na case asi CBI da sinadri haina fongdokibaduna mayek laraba khudamne Amaromda laikhidrabi mahairoi Baby Sana Missigi asengba chumba puthokna bagidama khongjang changsiliba kaya busu JAC na thagat pafongdorokpaga loinana changsin bai hoda asokapan nanglaba kaya gi awabadsu JAC na sarukyari hairakle Child line ge toll free number 1098 ta child marriage kamari leinaba complaint ama lakpadagi yengsin bachaluba Child line Thobal ge team da khut tharakre Thodogasi Thobal district ki manung chana laiba Kairem Bikhok amasung Wangbal da thokibani
Hiram asiga mari leina ngarang numidang Childline Thobal gi office ta pangthokiba Paumi singa unaba amada Childline Thobal gi team member Nepram Kennedy na Childline Thobal gi team na thasigi kuntarukta child helpline number dagi call ama receive tawki call aduda child marriage case ama complaint taraki Childline Thobal gi team na thasigi kuntaret ki nungthil pung mari tabu matamda Childline gi tawfam thokpa duty ama oina case atubu intervene tawnabagi dama kairem bikhok awang laikai da laiba luhongani haina tawriba chahi sudriba nupi macha adugi yumda chatuna child marriage na khunai asida piba chaitheng singi matangda wari sanaduna chahi sudriba fawba luhongdana ba hairambaga loina thasigi kunipan gi nungthil pung ahum khaida child welfare committee CWC da angang sing adu purakna ba khangalamki masigi matungda nupa macha aduga luhongani haina tawriba nupi macha adugi wangbal da laiba yumda amuk chatuna wari sanaki mafam adudagi tholakpada wangbal thongjawgi lamlong mari fangba mapa yorakpada usam rashtam singh chahi kunmanga apokpa usam besarup singh haiba kairem bikhok awang laikai da laiba asina Luchingba nupa macha adugi imung manungi miyoi kangbu ama laklaga Childline team gi gari number MN01GA3755 asi khamlaga driver bu chingthaduna khut thaba horakhe amadi team aduda physical abuse tawna bohona rakhe soklaba driver adugi maming S ingo chakawe thaudok aduda gari gi so teki amadi mobile phone sumunki angang singi hakki damak mathau tawriba Childline gi miyoi singda ayet papiba Asokapan nanghanba sibu Childline Thobalna yaning de hairaduna Thaudoga sida chenari basingi mathakta legal action lokhat pinaba mari linaba authority da appeal tawraduna asigumba thaudoga si matungda amukhanna thoktanaba Childline teamna angang singi hakki damak mathau tawbada miyamna mating pangbiyu haiki Tôi làm tàu biển, rồi quay mayam chẳng có tàu sẽ là làm nó đâu quên ăn rồi tất cả mayam. Hai bờ có sẽ bao nhiêu tàu biển, thì pamasatu di mayam bade, magi mama ne, ada acara ini tim di driver mana sing. National Health Mission Manipur na sinduna Manipur gi mafam kaya da hangdokiba Health and Wellness Center singna makoi gi mathau ningthina pangthok libra amadi miyam ga center singa siga karamba mari leinari bage miyamna center singa sidagi kari ahen ba pamli loinana center singa sida kari awat apa sing leiribage haibagi matangda ngasi Kakching district ke Health and Wellness Center marida mathau tawriba medical staff sing loinana atai medical staff sing oiba review meeting amadi comprehensive primary health care gi matangda awareness program ama ngasi Langmaidong Dramatic Union gi hall da pangthokrai Manipur lenga ke Health and Family Welfare gi Principal Secretary V Bunlunmang IAS amadi State Mission Director Dr. S Manikanta yauna pangthokiba ngasigi thoramaduda Langmaidong Health and Wellness Center Kairak Kangzaibung Health and Wellness Center Mantak Health and Wellness Center amadi Arong Tera Health and Wellness Center gi staff singna center asina lokalakliba thabak thoram sigi matangda presentation piki loinana center singa sida laiba awat apa singi maramda paudam ki Tungda Principal Secretary amadi Mission Director yauna Langmaidong Health and Wellness Center gi fibam yengsenki State Mission Director S Manikantana fongdorakpada Manipur gi oina Primary Health Sub Center chani henbada amadi Primary Health Center Marifumanga Rom Health and Wellness Center onaba honari Principal Secretary na ngasi mafam asida yamna khangningna lakliba se table chokri da famduna leiraga center singasi che da khakta leibra amadi makhoina hakthengna na thengnariba awaba singasi karino kari tauba yabage haibadu khangdok namba lakpani haiki film sing si da dam leibra don de makhoina thengnariba haktheng ngana thengnariba awaba sing se kari gna do da khoina kai tauba yabage policy matter da kai da karma makhal gi tawlang ta karma makhal gi services diagnostics da makhoina expect to kari no ka ham sung ma am ji pina na ba amadi makhoina aphaba makhal gi service ma grassroots level amadi makhoina pa me mong da pina mohana rakada principal secretary masing mama khoi leiriba Pamasida Hariba Helen Wellness Center Mapamari dagi staff sing ko ponna khoi masi khanai si already khoi better service sama with full understanding people ngani habagi tharamasi ngasi the program si silaga laksabani Ujwala gi makhada gas fangnaba miyoi singda expanded Ujwala gi makhada atopa cylinder amagasu fangbagi khudong chaba fanglaba miyoi singda Poksambam Jila Parisad ki member El Bobina gas cylinder sing nasigen thokrai Khongampad Mantri Laikai Community Hall da pangthokpa cylinder sing gen thokpa ki thoramadu da Khongampad Gram Panchayat ki pradhan ke Hais Mohindro susarukya ki
expanded Ujwala gi makhada ngasigi oina mioi chamaga kuntra mangada gas cylinder sing yenthoki cylinder sing yenthokpaga mari leinana Jila Parisad member El Bobina makha taraduna ngasi fawbada Posangbam Jila Parisad ki manungda scheme masigi makhada gas yenthoki basi ngasi ga tharaga nifuma thoirak subane Jila Parisad asigi manungda laiba imung kaya maikhu sizinadaba chakhum sing oihenbagi pandamda gas sing asi yenthokpagi thabak sing asi paikhalakpane Posangbam Jila Parisad asi maikhu chendaba Jila Parisad ma oihenba haibasi mahakya choba mangna namane Ujwala gi makhada gas connection taukraba imung singna expanded Ujwala gi makhada atopa cylinder amaga su fangba yare haibasi kaya khangnade adubo ngasidi mahaki Jila Parisad ki manungda masigi kana basing fanghanba hobani haiki anambana singnaga chak thongba loina na akhoi gi gas cylinder se amat loithokre haina wabagi maujingna chak kamingai da chak mundringai da gas loigre haina imai bensingna wabai ko chen chemba du chelaroi cylinder ani suna thamba haibaje ama loiga jo ama thamoba haibasina khwaidagi hena phaba asigumba nupi jingi awabagi samasya koknaba government of India na sinbidana asigumba launch saubirakpa loina akhoi gi Manipur gi ba chief minister na asigumba thau khujin thorang je pibidana agency singna thawai yauna praja singda hakthengna yohanjaba aikoina chenja chongjaraga leita laira mayam sigi karai de kari wat legi haina chenja chongjaraga mayam gi seba tawbu ngamjabase asukumetik nungaijai aduga chief minister loina prime minister animak puso aina thagajare Bharatiya Mazdur Sangh BMS Manipur State na sindana ngasilam felpat laiba MSPDCL EEU IED2 campus ta Puryavaran Divas palan thoram pangthokrai thoramaduda MSPDCL gi chairman L Susintro Maitai BMS Manipur State ki General Secretary L Sanatombi Devi amadi BMS North East in charge N Tomba Singna atoiba lengbirakpa sing oina sarukya atoiba mitung len gi oiba warol piraduna MSPDCL gi chairman L Susintro na hai Sinmi singda lengak na kanaba kaya ama piri kanaba sing adu aikoina claim tawdrabadi aikoida yorakloi maramasina aikoi gi hak amadi aikoi gi fangfam thokpa sing aikoina khangba mathautai pumna makasi fange hairabadi lever card saba mathautai chumna gi aikoi sinmi ni haibinadi yaroi haiki lever du gi certificate pairagadi whole family du da scholarship macha masu scholarship pangi akoi nupi angang singi imung manungda akoi angang unaba khopagi akoi gi adu maternity gi keno singju paisa pangi fixed level lai tamni na sai employment provision fund da sangna kanda paisa duna na sai high river family sindu gi any macha masu singi narak pa yelakpa ade lain ba loino paisa phangba yaw poto akoi level je fix oidabna maram organda akoi phangdabane masi akoi Manipur gi chanabi amu ina tawi masina maram organda akoi gi labor singi chap chaba phangmam thokpa right sing mayam sing phangmangam do habak tawi gi haraba natrage any labor obi gi haragadi chap chaba akoi suma company gi makada natragana suma contractor me makada akoi thabak tawribani haibagi labor I card se masi paidraba akoi kana basing je phangmangam moy Imphal da Fongba Pauche Kharada Maitai Mayakpo Education Department na ani thokalle haina headlines piduna lan na pausel pirakpasi yamna laibak thibani karigumba kanglai lon asibu lale hairabadi chap chaba khudam changdamga konana miya mamangda puthok pirau haina ngasi Manipur Press Club ta paumi singa unabada Maitai Mayek Expert Committee ge expert member ama oiriba Professor NG Kangjia mangang na phungdokhrei mahak na haiki Miyamda chamam nahaliba yaba warol sing kanagumba lup natraga miyoi singna thadorakpa amadi phongdorakpa wafam sing achum aran thidana pauche kharada phonglakpa si laibak thibani matung dadi tawbigano leingak na ayaba piduna hauzik tamnariba maitai me kuntaret asi lamdam masigi puya khudingmak paba yarba mayekne maye kuntra tarukti puya paba ngamde haiba yauna wafam kaya phongdoki yaudana lanai government amana sahi yankai sahi yankai rom lepna bangam dara tong wada lepai mayam khaktan ngasi baw manu madugi lepki baju sahi nifu ba to chi rabam badam jida hojik kari no mayam ma ai ani ngani babba pai hai da pai te yet kani ana khallagadi madumakti yamna lebak maja tabo oiroi education department miti me ani thole ai baje sida hariba point kharasina haide ba kaimta haide adu editor na kamana education department me ani thole ai kamana isileno 이보 와이시나 education department 미디미 아니 돈 메이 바리 아마 보 야우데 아니 헤딩 데데 마이 합실래 헤딩가 비리 포인트 산나드레 Lamdamasida United People's Front UPF Manipurna stafong laktuna
मियामगी थबक तौरकपा चाही कुनमाथोई मपुंग फारकपगी कुमोन थौरम ngasi Senapati district e manung chanba Leisamlok community hall pangthokre thauram aduda athoiba mithunglen oikiba Leisamlok sporting youth club ki president Hais Benjamin na Manipur kansi haiba tarabadi miyamgi damak kathokpa ngamba luchingba sing puthokpa mathau tai haiki Universal Friendship Organization UFO Kairanbi Sub Center Thobalgi Kulhumdoi Suba Raising Day Celebration ngasi Thobal Wang Mataba Mathak Laikai da Leiba Yoning Thau Ibudau Kholangba Sanglenda Pangthokre Miyamna Sajal Hairka Khangnariba UFO Kairanbi Sub Center gi Raising Day Thoramaduda Khangabo Kendra gi MLA O Surja Kumarna Athoiba Mithunglen Thobal Municipal Council gi Vice Chairperson Akoizam Sana Tombana Thoramabu All Manipur Nupi Samas ki President Thokchom Ramani Laima Myanmar dagi Takhelambam Kamala Chanu, Legal Aid Council Imphal West ki Advocate Kuraizam Kanta amasung Laishram Domain Kumanna Akhanaba Mithunglen Singwena Sarukyaki. Haukiba August 16 athoba singi numit kamari lenana Kakching Higher Secondary School da school asige mahairoi singi oina Asia competition pangthokpada yaukidaba mahairoi sing dagi absent fine oina lupa chama chani pidrabadi register toba yaroi haina thingzinbasi Mahairoi Singi Right to Education Khongkoi Nabani Maram Aduna Mari Lenaba Singna Thubada Midyang Changpiyu Haina All Kakching Students Union ki General Secretary Moirang Them Johnson na Khoyek Piduna Thadorpa Cherola Mana Hairakle Cherola Sina Makha Taraduna Essay Competition Pangthokani Haiduna Chebau Piki Basuleite Mahairoi Singi Kholau School Lasigi Student Union Amadi School Authority na Tabidana Labor Si Laibak Thibani School Lasigi Principal Amadi Vice Principal na Watokasi Loisin Bangamdana Labor Si Karigino haina hanglakpaga loinana thokliba thawdokasi mari leinaba singna athubada loisindrabadi khongjang changsilaklakani hairakle paugi marakthana teme break amaga muklausari Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package Akupamorol Gidamak contact you Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959 Natraga 8794613154. Welcome to Times of Manipur. This is ASHAPRIYA giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anuba product sing asi mayam su amungtang mahau yingbi Kangla Break matungda mayam muka hana taram nokchari makhataba pau pisari Thasigi kulhumdoi gi numidang wairam pung manga helakpada Wangoi Police Station gi manung chanba Hiang Thang Thongkhong Manakta Masak Khangogdaba Garina Thomlambadagi Ras Medicity da Laikanaraba Matung Thasigi Kuntarukta Laikanaba Ngamdana Laikidraba Mongsanga Mayai Lekaidagi Maibam Sanjit Atopamingna Khamnau Chahi Kuntra Manga Apokpa Yaima Misigi Matangda Semkiba JAC na Misi Eduda Chenariba Gari Fanaba Taksiladuna Nasi Mongsanga Mamang Lekaida Wakan Mifam Chathakre Wakan Mifam Aduda Sarugyakibi JAC gi convener S Panthoina Misi asida chenariba gari amadi gari edubu thawriba miyoi faduna matik chaba cherak pinaba lengakta pung nifunipan ye matam thakrabasu ngasi fawbada chenaba miyoi fagat pangamdre thawdogaduda chenaba gari gi number gi aroiba masing mari police ta pikhrabasu police na su chenariba miyoi fagat pangamdana leiri chenariba miyoi fadriba fawba asi bahakchang lausiloi makhatana JAC na miyam ga loinana khongjang kaya changsilaklakani haiki Famjari badana phami ba bi mongchang gi miyoina akoi mani hai basim di akoi chingnajare masi asum bala la jingje akoi memorandum sem da memorandum pijare DG da pijare kawa da pijare wangoi da pire akoi local MLA da pire karigumba ujiki kaino sigi matungina posmo temji gi matungina akoi gi masina mina thomjal moi ta ga di akoi makhan maka kaya gi khongjen akoi asum basi puthopina ba akoi makhata na ngasi ga tangi natana danana sikakana makhan maka kaya ma akoi khongjen jangjan jar kinya
Japanese encephalitis JE gi matangda miyam ga punna khangminanaba awareness program ama ngasi Maibukul village pangthokre. Directorate of Ayush Lamphel Patna State Ayush Society amadi Community Human Development Society ga pullaga sinba awareness atuda 10 bedded Ayush Hospital Singzamagi MO in charge oiriba Dr. Tripti Thaunawzam, Yoga and Nature Care Physician Dr. A. Nandan, Nilakuthi Gram Panchayat ki Pradhan T. H. Rashini amadi Community Human Development Society ki President Suoriba Office Coordinator S. Tondangna Thaurammapu ina sargyake. Maibakul village ke koi bada laiba nupa nupi kayana Thauramadu da sargyake. Dr. Tripti Thaunawzam na haikibada Japanese encephalitis ki laina asi nadana ba cheksin thorang oina Belladonna 200 asi sizinabiyo. Guli asi hana chahaurabadi kangdagi sandokpa laina asidagi ngakthokpa ngamgani haiki. Central Council for Research in Homeopathy na research tauraba matungda sise preventive oina different states kaina season abayani haina phongakpa instruction gi matungina khoi yenjabani madugi matungina khoina dose piba kanda homeopathic globules da pibani globules adi pills ni sigi pills se chahitran ni thoigi makhagi angang gegina 2 pills once a week habi pills ani hapta amada amurak tang nungdang tumam daida chadoini sigi se laida thambiraga ngahak ummaga tumhanba dui matungda pungkhai matungda chaba thakpa loi yai siga kaino ma chan sin minaba thakjin minaba yade sigi hidak se hapta amda amurak tang chadoini si hapta mari charakpa kanda tha ama sudoini si matungda su epidemic se leire haitardi hapta tha amaga mungcha thadoini Awareness adu pangthokpagi matangda Office Coordinator S. Tondang na haikibada Maibukul village asi Imphal dagi panglap laptrabasu khungangi mafam ama oiri. Khul asida kangdagi sandokpa laina Japanese encephalitis ki laina asi naraktanaba mangjaunana cheksin thorang lokhatpagi saruk amoina Japanese encephalitis ki maramda punna khangminanaba honabani haina hidaksu yenthoki haiki. Laikaiga akoi tanaraga Ayush Department ga khushamnaraga hairaba thoromasi miyamdasu wakhalon taminaba lunanalna thamnaba kangdagi ngakthoknaba adogi akoigi maroina kanggi nabagi masi kamaina layengani aidi atotoba isada nariba hidak langtaksing asi akoi khungang oibanina akoi gyan taminabagi thormadu ngasi asi pangthokjabani haina aigi wafam thamjage. Chatliba tha siki kunmanga da Thobal District SP Dr. S. Ibom Chan Lusingba Kangbu Amana Lupa Crore Shamri Romgi Yamlaba Drug Sing Fagapangam Kibadu Damak Tulihal Educated Association TEA na Thagapa Fungdorakle. Drug ki Karbarda Kanglup ki Kenaba Thamdabugum Masina Kanglup Kayabo Manghalakadoribane. Maramaduna Miyam Hupna Masigi Mayokta Changsiliba Khongjanga Sida Saugat Minasi Amade Tungi Yumbirel Kaya Nisagi Kayatagi Kalhose. Police singna su mathau masakhangna amadi pukchel singna check post singda thengkhang kayada mekup nahum singna check tawbiu hairaduna yairipok tulihal amadi masiya koibada khundari ba miyoi sing club organization kayaga khusamnaduna drug ki mayokta hena kanba khongjang kaya changsinaba organization na sem saba loire maramaduna hairiba khongjang asida chenaba sing fagatpa thoklabade maduda thorakpa afafata khudimak masamasana pugadabani hairakle. Women Action for Development WAD na sinduna nga si North AOC da laiba Hotel Classic ta Crime Against Women and Children in Manipur haiba hiramda nongmagi oiba khananai na bami famama pangthokre. Tauramadu Manipur State Human Rights Commission gi acting chairperson Khaidem Mani, Manipur State Commission for Women gi chairperson Dr. Binota Maitai amadi Manipur Police ki IGP Themthing Ngasangbana athoiba lengbirakpa singoina sarukya Tauramadu mari lainana WAD gi Secretary Sobita Mangsha Tabamna ngasi pangthokiba khananainaba sina nupi amadi angang da chathaba miyot minai gi chaitheng fanglaba imung singda anoba mangalama piba ngambata natana achumba wayal fangbada khumang choksin bangam lagani haiki. Akoi chinnaw mayam ama Manipurda noma kangdana hengalakli justice delivery system se masaisda makoi singa sina achauba mateng ama oiribani. Nongmagi oiba Mega Career Awareness Program amasung Oja Singhi oiba private meeting ama ngasi DM College of Science ki auditorium da pangthokre. The Institute of Company Secretaries of India na sinduna pangthokiba nongmagi oiba awareness program aduda Manipur gi mapandagi lakpa private institute ki represent amadi lamdamasi gi tongan ba school gi mahairoi singna sarukya ki. Thauramadu ko mari lainana college asigi science department ki principal Dr. Elangbam Jadu na hai. Lamdamasida lairiba miyoi singna government ki thabak tabu tanai adubo yam khraba miyam asi
loina government na thabak pibadi oithokloi Institute of Company Secretaries ICSI na laukalakliba thaudang asi yamna chawi lamdam asida lairiba inkhalakliba naha kayada mating piba ngamlagani haiki ngasi Journal Education Office ki Science Unit na sinduna Jiribam Higher Secondary School ki auditorium hall da District Journal Level Student Science Seminar lisingani taramapan Periodic Table of Chemical Elements Impact on Human Welfare haiba hiramda Jiribam gi tongan school singi mahairoi tara humdoina saruk yaduna pangthokrai District Journal Level Student Science Seminar aduda M Sudhiranjan Singh HOD Chemistry Jiri College J Rivanta HOD Zoology Jiri College amadi and Amarjit Singh Physics Department Jiri College na judges oina famke pangthokiba Science Seminar asida Jiribam Higher Secondary School gi mahairoi Sriya Chandana first taduna Jiribam District asigi mahut sinduna lakliba September gi tang 13 da GM Hall da pangthokadaba nifuma thoirak suba State Level Student Science Seminar lisingani 18 da saruk yaruragani All Assam Chutia Students Union ge Lakhipur District Unit ki thaumi singna Assam Government amadi NISPC Limited anina megawatt chani puthokpa ngamba Lower Savansari Hydroelectric Power Project amukha namathau tawhannabagi Memorandum of Agreement khoyek pisni khinibi mayokta khongjang sinkre makoina North Lakhipur da NISPC Limited VJP amadi Assam Government ki mayokta kholau lauduna Chief Minister Sarvananda Sonowal gi mitam su maithaki Lakhipur CU ge President Jayanta Hazarika amadi Secretary Amrit Dasna MOA adu lamdamadong ge miyambu namthak tawbibaga chap manai haina kanna yaningda ba phongdoktuna makhatana government lawriba firep hongdriba fawba khongjang jangsin kigani haiki Article 370 lauthokkibaga mari leinana Supreme Court ta tharakpa petition just mangana saba Constitution Bench amana October thada yengsinaba matam thakre ngasi petition ge hearing chatharaba matungda warep asi court na lauthorakhibani court na petition adu kamari lenana Jammu amasung Kashmir ge administration da su notice piki amaromda Supreme Court na CPIM ge General Secretary Sitaram Yechury bu Jammu amasung Kashmir da chatuna party gi thaumi amadi hanagi MLA Muhammad Yusuf Tarigami ga unanaba ayaba piki hausa kamuk sanam gi pawfang bigani Manipur के सकनाई रवि बॉक्सर MC मेरी कोम्बू एशियन स्पोर्ट्स प्लेस यूनियन एशियाना मलेशिया के सलान गोड पांगथोकपा थौरम अमदा बेस्ट फीमेल एथलीट अवार्ड पीदुना इकाई खुमनख्रे लैबा कुंट्रा रोमदगी लाकपा डेलीगेट सिंगना सरुक यादुना थौरम अदुदा बेस्ट मेल एंड फीमेल एथलीट्स अमसुंग बेस्ट मेल एंड फीमेल टीम्स की मना सिंग यंथोकी अदुमकु MC मेरी कोम मसादी थौरम अदुदा सरुक याखिदे World Champion Taruk Lak Fanglakrabi MC Mary Kom Women's World Boxing Championship ki damak selection fangkrabani September ani dagi Mari Fawba Guwahati ge Desbakta Tarun Ram Fukan Indoor Stadium da pangthokadoriba National Sub Junior Junior amadi Senior Martial Arts Championship lesingani taramapan amasung September 19 dagi 19 Fawba Greater Noida da pangthokadoriba 6th Amateur National Sub Junior Junior and Senior Mixed Martial Arts Championship lesingani taramapan da Manipur gi team da saruk yaning basingna September 10 Fawba gi manungda Kurai Puthiba Laikai da Laiba Mixed Martial Arts Association da Ming Pisin Biraknaba Association asina Thadorok Pucherolamana Hairakle Amaromda September ani dagi Mari Fawba Guwahati ge Desbakta Tarun Ram Fukan Indoor Stadium da pangthokadaba Bodo Cup National Sub Junior Junior amadi Senior Martial Arts Championship lisingani taramapanda saruk yagadaba sanaroi singi ming lauthokle haina Mixed Martial Arts Association gi Publicity and Propaganda Secretary Konthauzam Birohini na khoyek piduna thadorokpa cherolamana hairakle ngasi nungtil phone ke ba pauche singda kari kari maru eba pau yaw ke ba habidu mayam puna khangminasi Kanglei Paki Meira CM Biren Mabuning Makalam Zare Momon Noksare Lusing Masinong Naba Akan Meirang di Amuk Hauragani Dissident MLA Jiribao Foreigner Check Posta CCTV Amadi Biometric Machine Atubada Thambiyu Kunja Singh MP Amana Miyam da Lan Lamjing Muman Wafum
फोंदोकपा लाइबक थीबनी मिनिस्टर के श्याम एसपी डॉक्टर इबुम जाबू थागतपा फोंदोरकली पांदम लेंगाक पाइमी नरीबा मसेल की मरकता सु नुंग लंगनबा होरकले लेंगाक पाइमी नरीबा मसेल की मरकता पाव फाउनबगी मुहुत्ता मीडिया दा थोकलगा हीरो साबनदी मियाम की थाजब मांगकनी कराम श्याम एम सुगी यखेमे रंगसुबा मबक कुमान पांगथोकरे मणिपुर हाइबसी मिते खक्तगी नते सिंग तमदा खुंदारिबा अखोय पुनमकिनी संगनरकपसिंग पुन्ना थंगनेमिनसी एम सु सेंग केजिदा लुपा यांकई पिरो फावबा मियाम मेक वोक लाउदे लेमकोल लेंगांग चनरिबा मिते मेक कोंट्रेट अचुंबनी अरानबा यावदे अनि थोकप लेते कांजिया लेंगांगना पौना ब्रजबासीबु थवै बिद्रे ट्रस्ट यूपीएफ मणिपुर की कुनमाथुसुबा मपोक कुमोन थोरम पांगथोखरे अमना अमबु नुंसिनतबा कांगलप की थोलेबा इरांगसिंग असि लाइरिक हाइरबा मखोइना सानबा गाक्तनी अंगमपी पाउजेल एम सुगी यखेमेक सुबा मपोक कुमोन पांगथोखरे इशू सिंग थेंगनबा कम्युनिटी खुदिमकी सपोर्ट मथौ ताई पीटर चाइल्ड लाइन थवाल की टीम दा खुद थारकरे लीगल एक्शन लखपिनबा अपील तौरकली मियाम तानरमदना इम्फाल इंटरनेशनल एयरपोर्ट की मनु अंतोकपा यानिंगदे सिको अनौबा भारत अमा सेंगतपगी मफम थोलगनी आर के रंजन कंगला पाव केवन पीडी डिपार्टमेंट मियाम की इंटरेस्ट सबक तौरी सेंदोंग तानबगी डिपार्टमेंट नते मियाम दा लाना उहल्ले श्याम एम सु लिंगतखिबदगी ngasi फावबदा इरमदम की इशू कयादा थौदांग लौदुना लाकली पीटर आईएम अमदी भारत सरकार की वारी था अहुम की मनुंग लोइसलेगनी हाइबसी तरामना ओई तोम्बी अरोइबदा मरुबिपो मुकहना MP amana hanjin miyambu lana lamjing neba honabasi laibak thibani haina Captain PD Minister Karam Shyam na phongdokhrei ngasi All Manipur Students Union MSU na staffong lakiba kumja yangkai mari surakpagi mapo kumon thoram pangtokhrei थासिगी कुनमा पंदगी मोरेदा मतम कक्तबा बन की खोंजों चंगसिनगनी तौरंबादु मतम खरगी ओइना हंदोखरे ngasi wenadi matang asida Manipuri Paulo Shinjare Pauming tabiri ba mayam punamapu ASHAPRIYA namukana khurumjari